Hello guys, ngasi sumem kita makta kanagum mamagi punsida aseng bat hoki wari mapuduna laksari. Wari je aseng mane kanagum mamana koi ki channel te thabirak pane. Ado wari je hawbadagina loyo phawba tabiu aduga asoiba ma mamandagi chumthokpiu habsi thamjage aduga sigum laba aseng ba wari koi na koi ki channel sida hapchaba matam da kanagum ba amatagi mafam da sokadaba amadi kanagum ba amatagi mafam da lana khanbagi wakalon da hapchaba mata leijade. So ki balan ki yarago sumya ngak pi gani habse thamjabag loinena ngasi ki warisa matang sida haujar ahan makta da RR story bu to laba aine kai khumna bo chari aine ngasi mayam gi mafam da lijaga dawri ba wari asi ai isa makta aseng ba thok liba wari amani ai abadi thabi reba mi duni ko ming lefam di lo charage mayam na waro bidana bo haijar ai gi warisa kamaina tawbano haba matam da aisa laibak yamna thiraba miyoi amakhak oina haiba matam da haiman ba su thok Kamaina thiribuno haibada aisha yamna naganba yamna sonba yamna pangma miyoini khwaidagi chaw maramse aigi khutnamse sense powdre haibadi furit khawda mithai ama yawre na khallasebo aduda aigi khutnamsina lokthokpa ngamde haibadi mithai do airabra nadragana paidriba haibasa ai khangma ngamde yamna samna harabada soinai bi haibaduni ko ai pokpadagi torpadi nati aina angang oiringaidagi haurakibaniba doctor su tanar adubu habadi ngamtre aina khanjayeba aina pokluriba sibu imai pagi ikaiba pinabra haida maramdi aigi iwong itawsi uraga mi ataina aibu nuksibadi saraga angonde yamna karem nabiye aduda aigi imai pana karamna macha pokchabagi nungaibado phangamgani habasa kallubada ayamna wai adubu aigi iwong to sibu aina oiningdana oikibra aisu pami bani makoidawna masamo phana tik tik launa leiningi bani baisu adigi aisi thaba am hekta tawbu matamda haining basa yamna watli aduduna moina aisha budu bawdana haibi ado moiga manana ba adumdi hona jaba haibatar ngambasu ngamiko moina khara hana loikibai wani adigi nongma aisi lahau kanna adum tawraki haitare moisi aigi anaba hangbadi laaba ado aigi meeting dadi karem na bala ingi sinib ware wata ngak taruk matungda makoy na hiraisa mayam na tabada nokpabudi nokningam ba yai ko kari harake haba matamda aigi isagi part singsa sindokpana pharani noga haire ini ko dusu aduda aisu kaisu khangdaba saraga nokmi tawraga pani bu hairaga di sella se sini nei pasado puthoro sini adumaina haire bes ado moina adumna hairakpado aigi thamoi sidadi nungai taba sauning manadi loirabani moin hairido phagidi oiramba yai tawbadabu moina adu hairakpa matamda aigi image ipagagi nungsuk nungjanaba maithongdo uraga aisa hena nungai khidre masini aigi wari haitaragadi hauji oirba karama miyona bu nungai na lengam doino moina aibu nungsirambadi yai nungsiramdabasu yai adubu aingonda karem naraga moigi kanabasina karino aina khanjaki aisibu karisu khandrabazala supnatagi chana naba khakki hinglam liba miyoira aisa si khrachira pauna ka aikar khanki ado imai pag khalur ka aisa ektangam hojik te khanjari aina male masida lakli basa karigumba khara mayam gi kana naba amatang oirabasu tarong gi habasa masi wari asa ina mittagi pi phawba tarake ai khamba ngam chakhidi aigi omchak naraba wahang tana thallaba thamoisina mayamda karigumba matang thamjari madudi aigumlaba miyoi kaya malem asida lairam moidaba natte mayamsu aigi warisigi matangda comment adum pibiramo comment tawbiramo aikhoina oiribasi oiningdana oiba natte miyoibana chil palibasi mibu hullaga ngangnaba natte laibaki wayalda mingonda thina ngangba yai habasi yawde adubo samaski oiba chatnarol-dadi yawi mibu sidharaga karisu kanaba phangu haba wafamsi aina RR story gi matengsi laujaraga mayamgi mafamda thamjari aroi boina aigi wari asibu hapirakba amadi mayamgi mafamda yohanbibagi damakta RR story busu thamoi sengna thagatpa pongdokchari mayamsu aigi wari asida apam pamda comment tawbiramo loinana RR story busu support tawbiramo ase haba loinana ngasigi wari si matangsi losenjari masini ngasigi wari haba taragadi aikogi channel ki site gi muhayo haba taragadi ngasi wari thabira iba awaba taraba magi mafamda thokleba sigumna adom adom gi
ꯏꯆꯥꯁꯤꯡꯗꯨꯗ ꯑꯗꯣꯝꯒꯤ ꯏꯅꯥꯎꯗ ꯑꯗꯣꯝꯒꯤ ꯏꯆꯦꯁꯤꯡꯗ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯀꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯀꯔꯤ ꯈꯟꯕꯤꯒꯦ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ ꯃꯤꯕꯨ ꯁꯤꯊꯗ꯭ꯔꯤꯉꯩ ꯃꯤꯕꯨ ꯂꯛꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯏꯁꯥꯗ ꯍꯥꯟꯅ ꯍꯪꯖꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏ ꯃꯤꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯉꯣꯟꯗ ꯑꯦꯛꯖꯥꯝꯄꯜꯁꯦ ꯄꯤꯔꯒ ꯌꯦꯡꯁꯦ ꯑꯩ ꯍꯧꯖꯤꯛ ꯏꯐ ꯐꯖꯅ ꯂꯩꯔꯤꯗꯅ ꯋꯥꯔꯤ ꯄꯥꯔꯒ ꯁꯤꯁꯦ ꯍꯌꯦꯡ ꯁꯝꯅ ꯍꯥꯏꯔꯕꯗ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯑꯅꯥꯕ ꯑꯃ ꯂꯩꯔꯛꯄꯗꯒꯤꯅꯤ ꯈꯪꯗꯦ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯅꯤ ꯈꯪꯗꯦ ꯁꯣꯏꯅ ꯍꯥꯏ ꯂꯩꯈꯤꯕꯁꯨ ꯌꯥꯏ ꯑꯗꯣ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯉꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯁꯨꯝꯂꯕ ꯐꯠꯇꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯀꯔꯤꯅꯣꯕ ꯀꯥꯟꯅꯕ ꯐꯪꯗꯣꯏꯁꯦ ꯍꯣꯏ ꯌꯥꯔꯦ ꯉꯥꯡꯉꯨ ꯃꯤꯕꯨ ꯂꯛꯅꯔꯣ ꯃꯤꯕꯨ ꯀꯔꯦꯝꯅꯔꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯛ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯥꯡꯉꯨ ꯑꯗꯨ ꯅꯠꯇꯕꯤꯗꯗꯤ ꯉꯥꯡꯕꯤꯒꯅꯨ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯃꯤꯅꯨꯡꯁꯤꯁꯦ ꯄꯣꯛꯀꯗꯕꯅꯤ ꯃꯤꯅꯨꯡꯁꯤꯁꯦ ꯄꯣꯛꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯃꯤꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯁꯥ ꯀꯧꯋꯦꯕ ꯁꯔꯝꯆꯠ ꯆꯠꯄ ꯀꯧꯋꯦꯕ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯇ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯆꯦꯟꯐꯝ ꯊꯣꯛꯏ ꯌꯥꯎꯐꯝ ꯊꯣꯛꯏ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯁꯣꯏꯅꯥꯏꯕ ꯃꯤ ꯑꯃ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯗꯒꯤ ꯄꯤ ꯇꯥꯔꯒ ꯀꯞꯄ ꯉꯝꯃꯤꯕ ꯅꯠꯇ꯭ꯔꯥꯕ ꯃꯈꯣꯏꯒꯤ ꯁꯣꯏꯅꯥꯏꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯁꯣꯏꯅꯥꯏꯕ ꯃꯇꯧꯗꯨ ꯎꯔꯨꯔꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯀꯞꯄꯒꯤ ꯃꯍꯨꯠꯇ ꯃꯤꯗꯨꯕꯨ ꯎꯔꯒ ꯂꯛꯅꯕꯗꯨꯗꯤ ꯀꯔꯦꯝꯅꯕꯗꯨꯗꯤ ꯑꯗꯨꯕꯨ ꯐꯩ ꯍꯥꯏꯅ ꯍꯥꯏꯔꯁꯤꯔꯥ ꯑꯩꯗꯤ ꯐꯩ ꯍꯥꯏꯅꯗꯤ ꯍꯥꯏꯔꯣꯏ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯃꯤꯔꯦꯝꯁꯨ ꯑꯣꯏꯔꯣꯏꯁꯦ ꯃꯤꯔꯦꯝ ꯍꯥꯏꯕ ꯃꯤꯔꯦꯝꯁꯦ ꯁꯤ ꯌꯥꯝꯅ ꯑꯣꯏꯖꯅꯤꯡꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯔꯦꯝ ꯍꯥꯏꯕꯁꯦ ꯑꯣꯏꯍꯟꯅꯤꯡꯗꯦꯕ ꯑꯩꯅ ꯑꯩꯒꯤ ꯌꯥꯁꯦ ꯀꯥꯊꯣꯛꯑꯒ ꯆꯤꯜꯗꯒꯤ ꯋꯥ ꯈꯔ ꯉꯥꯡꯉꯤꯁꯦ ꯁꯤꯁꯨ ꯑꯩꯒꯤ ꯏꯊꯧ ꯑꯃꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯨ ꯏꯁꯥꯒꯤ ꯊꯕꯛꯇꯨ ꯆꯤꯟꯕꯤꯔꯒꯗꯤ ꯃꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯉꯥꯡꯉꯤꯕ ꯃꯤꯕꯨ ꯀꯔꯦꯝꯅꯔꯤꯕ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯕꯨ ꯉꯥꯡꯕꯒꯤ ꯃꯇꯝ ꯐꯥꯎ ꯂꯩꯔꯣꯏꯕ ꯊꯕꯛꯇꯨ ꯆꯤꯜꯂꯗꯤ ꯃꯤꯔꯦꯝ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯉꯥꯡꯅꯔꯒ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯁꯥꯁꯦ ꯊꯕꯛ ꯆꯤꯜꯍꯟꯁꯤ ꯊꯕꯛ ꯆꯤꯜꯍꯟꯕ ꯍꯥꯏꯕꯁꯤꯅ ꯑꯐꯕ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯁꯣꯠꯂꯕ ꯃꯤ ꯁꯣꯏꯅꯥꯏꯔꯕ ꯃꯤ ꯃꯈꯣꯏꯁꯤꯡꯁꯤ ꯅꯨꯡꯁꯤꯁꯤ ꯃꯈꯣꯏꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯣꯏꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯁꯦ ꯑꯃꯈꯛꯇꯅꯤꯅ ꯄꯥꯜꯂꯤꯕꯁꯦ ꯑꯗꯣ ꯑꯅꯤ ꯄꯥꯟꯁꯦꯕ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩ ꯏꯁꯥꯒꯤ ꯑꯃ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯃ ꯊꯃꯣꯏ ꯑꯃꯈꯛꯇꯪ ꯄꯥꯜꯂꯤꯅ ꯑꯗꯨꯝ ꯇꯧ ꯂꯩ ꯇꯥꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯃꯌꯥꯝꯒꯤ ꯍꯥꯏꯁꯦ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯀꯥꯟꯅꯒꯗꯣꯏꯅꯦꯕ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯌꯥꯎꯔꯦ ꯂꯩꯇ ꯂꯩꯔꯥꯒꯤꯁꯨ ꯌꯥꯎꯔꯦ ꯁꯣꯏꯅꯥꯏꯕꯁꯤꯡꯒꯤꯁꯨ ꯌꯥꯎꯔꯦ ꯂꯣꯏꯅ ꯌꯥꯎꯔꯦ ꯃꯌꯥꯝꯒꯤ ꯍꯥꯏꯁꯦ ꯄꯨꯜꯂꯞꯅ ꯊꯃꯣꯏ ꯑꯅꯤ ꯄꯥꯟꯁꯦ ꯑꯝꯇꯪ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯕꯤꯌꯨꯕ ꯁꯣꯏꯅꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯣ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯁꯤꯕꯨꯗ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯔꯒꯦꯕ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯣꯏꯅꯥꯏꯕ ꯃꯈꯣꯏꯗ ꯐꯥꯎꯔꯝꯒꯗꯕꯗꯣ ꯀꯔꯤꯅꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯈꯣꯏꯅ ꯇꯧꯅꯤꯡꯗꯅ ꯇꯧꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕ ꯑꯣꯏꯗꯣꯏꯔꯥ ꯁꯣꯏꯅꯥꯏꯕꯁꯤꯡꯁꯦ ꯁꯤꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯤꯗ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯀꯣꯛ ꯁꯥꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯀꯣꯛꯀ ꯁꯨꯗꯠꯄꯒ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯛꯀ ꯁꯣꯏꯅꯥꯏꯗꯅ ꯁꯨꯗꯠꯂꯒ ꯁꯣꯏꯅꯥꯏꯕꯗꯨꯗꯤ ꯈꯪꯗꯦꯀꯣ ꯇꯁꯦꯡꯅ ꯃꯁꯥꯒꯤ ꯑꯣꯏꯖꯔꯕ ꯁꯣꯏꯅꯥꯏꯕ ꯑꯣꯏꯖꯔꯛꯑꯕ ꯑꯗꯨꯕꯨ ꯃꯁꯥꯅ ꯑꯣꯏꯖꯅꯤꯡꯗ ꯑꯣꯏꯕ ꯉꯥꯛꯇꯔꯕ ꯌꯥꯝꯅ ꯅꯨꯡꯁꯤꯐꯝ ꯊꯣꯛꯑꯦ ꯃꯇꯦꯡꯁꯨ ꯄꯥꯡꯐꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯏꯅꯥꯏꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯞꯀꯤ ꯃꯇꯥꯡꯗꯒ ꯀꯥꯏꯅꯔꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯁ ꯑꯩꯗꯤ ꯃꯥ ꯀꯥꯏꯅꯔꯕꯅꯤꯗꯣ ꯀꯥꯏꯅ ꯇꯧꯔꯒ ꯈꯨꯠꯇꯒ ꯂꯦꯟꯊꯠꯇꯅ ꯑꯗꯨꯁꯨ ꯈꯨꯠꯀꯤ ꯁ꯭ꯀꯤꯟꯒꯤ ꯁꯣꯏꯅꯥꯏꯕ ꯃꯈꯜ ꯑꯃꯅꯤꯗꯅ ꯑꯗꯩ ꯀꯣꯛꯀꯁꯦ ꯁꯨꯒꯥꯏꯗꯅ ꯐꯩꯔꯒ ꯂꯩꯗꯅ ꯑꯗꯩ ꯈꯨꯠꯀꯁꯦ ꯋꯥꯜꯗꯒ ꯁꯨꯖꯟꯗꯅ ꯁꯤ ꯄꯩꯔ ꯂꯩꯈꯤꯕꯗꯣ ꯈꯨꯠꯀ ꯂꯦꯡꯉꯝꯗꯕꯤ ꯄꯦꯔꯥꯂꯥꯏꯁ ꯇꯧꯕꯒ ꯌꯥꯎꯏꯗꯅ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯁꯣꯏꯅꯥꯏꯕꯗꯨꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯣꯏꯅꯥꯏꯔꯛꯑꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯃꯁꯥꯅ ꯁꯣꯏꯅꯥꯏꯅꯤꯡꯗꯅ ꯁꯣꯏꯅꯥꯏꯕ ꯅꯠꯇꯦꯕ ꯁꯤꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯀꯔꯦꯝꯅꯔꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯌꯥꯝꯅ ꯅꯦꯝꯃꯤꯁꯦ ꯃꯣꯏ ꯋꯥꯈꯜꯂꯣꯟꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯗꯣꯏꯅꯣ ꯌꯥꯝꯗꯤ ꯇꯧꯅꯤꯡꯉꯦ ꯑꯗꯣ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯔꯦꯝ ꯑꯣꯏꯕꯤꯒꯅꯣꯕ ꯊꯕꯛ ꯂꯩꯇꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯃꯤꯔꯦꯝ ꯑꯣꯏꯕꯅꯦꯕ ꯃꯌꯥꯗꯣ ꯀꯥꯈꯠꯂꯒ ꯑꯗꯨꯝ ꯉꯥꯡꯗꯒꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯅꯦꯕ ꯑꯗꯣ ꯊꯕꯛꯇꯨ ꯂꯩꯔꯒꯗꯤ ꯑꯩꯁꯤ ꯊꯕꯛ ꯁꯣꯝꯗ ꯑꯃꯨꯛ ꯆꯦꯟꯅꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯦꯟꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯇꯧ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯤꯉꯩꯗ ꯑꯩ ꯌꯥ ꯀꯥꯈꯠꯂꯒ ꯉꯥꯡꯕꯩ ꯃꯇꯝ ꯐꯥꯎꯕꯗ ꯂꯩꯔꯣꯏ ꯑꯗꯨ ꯁꯤꯃꯇꯪ ꯈꯪꯕꯤꯌꯨ ꯉꯥꯡꯁꯨ ꯉꯥꯡꯅꯕꯤꯒꯅꯨ ꯁꯣꯏꯅꯥꯏꯕ ꯑꯣꯏꯒꯦꯔꯥ ꯁꯣꯏꯅꯥꯏꯕ ꯈꯛꯇꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯣꯏꯅꯥꯏꯌꯨ ꯁꯣꯏꯅꯥꯏꯔꯣꯏ ꯇꯣꯛꯎ ꯃꯤꯒꯤ ꯃꯔꯝꯗ ꯋꯥꯁꯨ ꯉꯥꯡꯍꯦꯛ ꯉꯥꯡꯅꯕꯤꯔꯅꯨ ꯁꯤꯁꯤꯅ ꯈ꯭ꯋꯥꯏ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯁꯣꯝꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯍꯥꯟꯅ
ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯍꯦꯟꯅ ꯐꯒꯠꯄ ꯑꯣꯏꯔꯁꯅꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯅ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩ ꯅꯝꯕꯔ ꯑꯃꯈꯛꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯎ ꯐꯥꯎꯖꯟꯕꯤꯔꯛꯎ ꯅꯝꯕꯔ ꯑꯗꯨꯗꯤ 9774505165 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯋꯥꯆꯦꯞꯇ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯥꯞꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯗꯣꯝꯒꯤ ꯐꯣꯟꯒꯤ ꯅꯣꯠꯁ ꯇꯩꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔꯁꯤꯗ ꯀꯣꯄꯤ ꯄꯦꯁ ꯇꯧꯁꯟꯗꯨꯅ ꯊꯥꯖꯤꯟꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ